Manipur phangba manam nungsiba amadi hidak sungba yaba pambi singdiki thau amasung hidak sungdoktuna miyamda phanghanginabagi pandamda MSME Technology Center ama Imphal da saba loire atu matanda mathau torogani hana Directorate of Trade, Commerce and Industries ki Director Yumnam Robi Thana phongdorkli Imphal gi City Convention Center da phang tokiba Manipur Global Buyers and Sellers Summit 2025 loisan migi thorong mari laina na paumi sing da phongdokhibani Director asina makha taraduna MSME ki makhada sengat kiba Technology Center asi Northeast Center da State ta Imphal Center asina ahan bani Ministry ki makhada hangba center asina lamda masiki lomi sing da sauna kana ba piba ngam lagani haiki laina lamda masiki entrepreneurs sing amadi artisans sing oya kana ba bari lamda masiki potok sing bu mapana yohana gi pandam da pangtokpa Buyer and Seller Summit asida Bangladesh Japan amasung Myanmar na sing leba kaya gi delegate sing saru yaki delegate sing asina Manipur ki handloom amasung handicraft ki potok sing asi yamna pama potok oiri haiki laina na Bangladesh amasung Manipur ni ki marakta free trade tauna ba yana na Bangladesh Chamber of Commerce amasung Manipur Chamber of Commerce and Industries ki marakta su Memorandum of Understanding among a sequel Pinaragani Masiki Matata Sadvav Future Tech Koba India solar company Amagasu MCCI Yanatuna Manipuda kilowatt Samagi solar power planama Sagana Bohanari Hairi. Local artisan gi product sing tagi something koi the unique over pot sing akoi gi GI tech pot sing akoi na mayam da puthoga kamaina koi the unique koi ke haibase koi na sise akoi na promote tongning bani aduga akoi da akoi ga moiga akoi ga relation phaba lai darti moi dagi import export su akoi hen hengat na ba tawri akoi si government of India gi makhada initiative makhada tawjabani sidagi hen na akoi mi participate tawhanningi next time amuk su tawba matamda ahamba oibani na glitches khara lai gi ba yai khara kaino takwe but we hope to improve aduga summit sidadi I am very happy with the participation akoi gi local artisan mayam local businesses mayam koi prominent businesses mayam they all came together.